Loushing Chaphugi Taranipan Suba content asi mayamgi apambagi matung inna space station da matau karamna astronaut cosmonaut singna lei haibadu Loushing oi hongnaba mayamgi damak puduna lakchari Loushing Chaphuna subscribe tawdribai channel nausing subscribe tawiduna channel asibu nuksiba utpiyo amasung anauba content sembada pungning thogatpiyo haijari Leo Hariba Low Earth Orbit Haina Kangnava Space Station Singna Lady Mafam Sida Hauzik Faugi Oina Fully Function Tauba Space Station Ani Kaklay Hariba Space Station Asida Astronaut Amasung Cosmonaut Singna Space Ki Oiba Tizin Humjin Magi Tabak Sing Pangthok Libani Space Station Asi Mapumoina Sagatpada Astronaut Singna Chauba Thaudang Low Ribani Haibadi Space Station Asi Mapumoina plane amagum thagat kiba natte mafam sida astronaut cosmonaut singna leifam chafam station asigi mafam sing pakthok chokthok naba matam gi chanaba part sing assemble tawribani earth ki low orbit ta thagat kiba space station asi masing fanadi yamlabani adubu fully operate tawba ni tudi international space station amasung china gi tiangong space station ni mathau tawdraba space station khara hairagadi USSR gi Salyuts, Russia gi Mir, NASA gi Skylab, amasung China gi Tiangong 1 amasung 2 ni. China amasung Russia di khoina khanglakpadagi tongan taba haibasimadi adum taraga US ka pundabida thabak tawduna tongan superpower tanaduna laklabani. Maram masinani China su masagi space station thagatuna US amasung Russia dagi tade haina utlibani. Hauzik Faugi Oina International Space Station ISS Hairiba Space Station Asida Space Agency Manga Pullaga Thabak Tawminari Space Agency Manga Adu Maming Oina Pallavada US ki NASA Russia gi Roscosmos Japan gi JWST Europe ki ESA amasung Canada gi CSA ni Hauzik Faugi Oina ISS na khwaidagi chawba modular space station amadi oiri mayam yingbiyu China gi space station ga international space station ga anisi gi size comparison si ISS na saruk manga hena chawba haibadu oiri international space station ISS ki chawba si football field amadagi di chawba hengani hairi station asida mi 38 fawba leiba yabagi mafam sengbatli adubo hauzik fawbagi oina yamlabda mi 3 tagi hena leibadi yadri maramdi mafam sida permanent sleeping pods hairiba crew members singna tumgadaba mafam asi taret khaktamak lei hairi makhoi crew member asi matamgi matungina anauba astronaut amasung cosmonaut sing sindok sinjin tawribani single space flight ta matam sangna space station da mathau tawruba astronaut hairagadi NASA gi astronaut Mark Vande He hairiba miyoi asina 355 days suduna March 30, 2021 da record thamki aduga prithvi asidagi chathok chasin tawduna matam sangna leiruba mi asina Peggy Whitson hairibi nupi astronaut asina 665 days leiduna 2017 gi September 2 da record thamduna lagli hairiba record asi ISS ki bani mayam confused satpinu atai space station gi su adum record holder leiribani mayam masini aikhoigi international space station ISS yingbiu mayam kamaina tawge haiba punna khangminasi chahi tara changna sarakhiba space station ni hauziki oina tha taru khudingi astronaut exchange tawnaduna thabak thoram sing mai pakna pangthokli ISS gi oiriba mafamsi detachable haibadi lokthok loksin yaba part mayam pullaga sabani pakhoi sing asibu module saina khangnei station asida module yauriba mayam sida maru oina Russia di US ki module segment ga punsillaga leite mamang da su haijakrabaduni Russia di US ka punbai wadi lapna thammi aduna space station asida su Russia gi tonganba makhoi gi astronaut sing leifam segment ama aduga US ki NASA amasung atai agencies kharaga punba segment amaga tongan lei
Space Station asida research labsu lay. Mafam asida astronaut amasung cosmonaut singna science experiment sing space kamari lenana pangthoi. Crew member singna tumliba mafam asi pressurized chamber oina leiba capsule gi type ta leiba mafam ni. Mafam asini sleeping pods haina khangnei hairibasi. Mafam asidadi pressurized oina leibanina space suit yaudabida gyan tana leiba yai hairi. Hairiba pressurized chamber sida chaba thakpa exercise amasung thabak sing loinamak tawribani. Mafam asi space center gi center da lei. Chamber asigi oi amasung yeta segment tongan tongana leiriba masini ngasai Russia gi orbital segment amana US ki orbital segment hijackibadu. Russia di masagi privacy yamna thamba pambanina orbital segment asi Russia khaktagi oina leibani. Astronaut sing tumbagi matamdi aikhoiga manana adum set tawraga thammi haibadi pung 8:10 swaida tumlaga pung 4-5 swaida hogatpagi chanabi sida adum chatli. Adubu tumba hogalakpaga grooming kit haibadi brush tawba mai taba washroom jangba masidi aikhoiga khenai. Brush tawba matamda ya kathoga colgate sing chaithokpadi yadre. Aduna ya umsillaga brush tawi. Mahi sing adu sitokpagi mahutta yosin batai. Tabada haifeti hangoi bibra. Chin tengbadasu Esinggi pouch macha amadagi ising adu yanungda haplaga chin tenglaga adum yosan batai. Washroom jangbadasu gravity leitabana maram oiraga aikhoigadi pura khenare. Urine pass tawnaba pipe ama sizinai. Madu suction pipe amagi mathau gumbani. Ising sing adu paithoraktanaba chingsillaga haplaga urine sing adu store tawduna thammi. Toilet ki su adu mangai apikpa makhul yawba toilet seat amada famlaga tawi. Toilet tawba loibaga chena khumjillaga manungi waste singdu patra amada hapchilli. Irujabagi su shampoo sizinaraga samda noiraba matung achotpa sponge natraga towel na taithoi. Mayam makhoina sizinabagi fataba amotpa sing space da dum langthokki haina khanbibra. Langthokte urine sing adubuna filter tawthoktuna ising thaknaba onthoi. Aduga atai fataba reusable yadabagaidi astronaut singna earth ta halakpada amuk purai. Chaba thakpagi oinadi kitchen amada leikadaba polam sing loina thammi. Maru oina bread, meat, eggs, honey asina namna sizinai. Mana masing amasung hawai su chadabadi natte marak marakta dum chai. Japan, Russia amasung Americana makhoigi chanabasi supply tawi. Space food company singna space ta chaba yagadaba mawongda chana thaknaba sing adu packing sing tawduna semba sai. Mafam asida leibada saru amasung muscle sing sontharaktanaba exercise matam chana tawi. Narak yeglakpana chingba sing yaringai thoktanaba hygienic oina leinaba routine work oina nongmagi exercise amasung grooming matam chana dum tawi. International Space Station ISS ta sizinariba computer laptop na chingba sing asi Lenovo company ki ngaktani. Apple fanayam chakhwalasu mafam asidadi sizinade Lenovo company ki ngakta oina sizinai. Asumna makhoiga aikhoiga tathok tasin tawnaduna paw adum phawnaduna mission sing nei. America amasung Russia gi khutkan panganba utnaba thagatkhiba rocket mayam ama space ta wai chairaga leibana maram oiraga ISS da asuki matik space waste mayam asina kudong thiba amu pidaba natte. Astronaut sing station adugi module gi mapan thokpada space suit lituna mapanda nowa part sing assemble tawi. Yadaba part sing semjin sajinba tattana tawi bani. Tumbagi oinadi sleeping bag amana masa adu yomsillaga capsule gi mawong manba mafam aduda changlaga tummi. Capsule asida makhoi masa masagi personal pochai singsu thammi. Nong fadok space station asida thabak tawba wabadagi space ki fajaba sing yengaga pothage hairagasu adugi khudong chaba dum lei. Hairiba room asi cupola haina khangnai. Room asi thongnau taret pali. Thongnau sing sidagi space ki fajaba sing loinamak uba phangi. Thongnau sing asigi makhumsu loina yawi. Numit ka mayoknaba matamda numit ki mangaldagi ngakthoknaba mayam asumna space station asida leiriba crew member sing mathau tawi. Mayam content asi suksoi soidana
ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯖꯩ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯃꯦꯟꯇ ꯃꯊꯪ ꯀꯟꯇꯦꯟ ꯀꯔꯤ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯗꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯇ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ